ꯒꯖꯔꯁꯦ ꯑꯉꯥꯟꯕꯁꯦ ꯃꯕꯨꯛ ꯊꯜꯂꯕꯅꯤꯅ ꯆꯥꯅꯤꯡꯗ꯭ꯔꯦꯕ ꯃꯆꯦꯒ ꯆꯥꯁꯤꯜꯂꯒꯦ ꯍꯥꯎꯋꯦ ꯍꯥꯏꯅ ꯃꯣꯔꯣꯛ ꯁꯥꯔꯦꯕ ꯑꯩ ꯃꯣꯔꯣꯛ ꯌꯥꯝ ꯐꯖꯅ ꯁꯥꯔꯦ ꯑꯩꯈꯣꯏ ꯕꯣꯔꯥ ꯃꯤꯟꯇ ꯄꯤ ꯇꯥꯔꯦ ꯆꯁꯃꯥ ꯎꯞꯄꯁꯤꯅ ꯈꯪꯗꯣꯏꯅꯤ ꯃꯤꯟꯇ ꯄꯤ ꯇꯥꯔꯦ ꯕꯣꯔꯥ ꯆꯥꯕꯗꯅꯦ ꯃꯣꯔꯣꯛ ꯌꯥꯎꯈ꯭ꯔꯦꯕ ꯑꯗꯨꯅ ꯆꯤꯟꯕꯥꯟꯁꯦ ꯁꯥꯕ ꯂꯣꯏꯔꯦ ꯑꯗꯣ ꯁꯤ ꯒꯖꯔ ꯑꯊꯨꯝꯕꯁꯦ ꯆꯥꯁꯤꯜꯂꯒ ꯈꯔ ꯐꯍꯟꯒꯦ ꯆꯥꯔꯔꯣꯏꯒꯦ ꯈꯜꯂꯝꯕꯅꯦ ꯄꯨꯛ ꯊꯜꯂꯦꯅ ꯃꯣꯔꯣꯛ ꯍꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯆꯥ ꯃꯩꯇꯩꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯑꯅꯧꯕ ꯃꯨꯛꯕꯥꯡ ꯑꯃꯒ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯩꯒꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯀꯩꯅꯣꯅꯤ ꯁꯤꯅꯦ ꯀꯥꯡꯁꯣꯏ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯗꯨꯅꯤ ꯆꯝꯊꯣꯡ ꯑꯩꯗꯤ ꯑꯗꯨꯝ ꯆꯝꯊꯣꯡ ꯀꯧꯏ ꯑꯗꯣ ꯁꯦ ꯀꯣꯕꯤ ꯃꯅꯥ ꯇꯥꯕꯤꯒ ꯀꯣꯕꯤ ꯂꯩ ꯁꯥꯠꯄꯤꯒ ꯑꯗꯒꯤ ꯍꯋꯥꯏ ꯃꯨꯕꯤꯒ ꯎꯔꯤꯒ ꯇꯧꯔꯒ ꯁꯦ ꯆꯝꯊꯣꯡ ꯑꯃ ꯇꯧꯔꯦꯕꯀꯣ ꯑꯗꯒꯤ ꯁꯤꯗꯩꯁꯤꯗꯅ ꯂꯐꯨ ꯏꯔꯣꯟꯕꯅꯦꯁꯦ ꯑꯗꯣ ꯂꯐꯨ ꯏꯔꯣꯟꯕꯁꯤꯗ ꯇꯤꯜꯍꯧ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯗ ꯂꯩꯔꯦ ꯕꯣꯔꯥ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯒꯥꯖꯔ ꯑꯉꯥꯟꯕ ꯃꯆꯦ ꯑꯗꯨꯝ ꯂꯧꯔꯦ ꯌꯥꯝꯗꯤ ꯂꯧꯗ꯭ꯔꯦ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯍꯋꯥꯏ ꯃꯇꯣꯟ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯍꯧꯖꯔꯒꯦ ꯆꯥꯕ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯂꯥꯏꯒꯤ ꯈꯤꯇꯪ ꯍꯥꯟꯅ ꯊꯥꯗꯣꯛꯑꯝꯃꯒꯦ ꯄꯨꯝꯅꯃꯛꯇꯒꯤ ꯈꯔ ꯈꯔ ꯂꯧꯔꯒ ꯊꯥꯗꯣꯛꯑꯦ ꯃꯅꯥꯁꯨ ꯄꯤꯖꯔꯦ ꯒꯖꯔ ꯑꯉꯥꯟꯕꯁꯤꯁꯨ ꯄꯤꯖꯔꯒꯦ ꯑꯗꯣ ꯁꯤꯒ ꯊꯝꯃꯦ ꯑꯗꯣ ꯏꯁꯤꯡ ꯈꯤꯇꯪ ꯑꯃ ꯂꯧꯔꯛꯈꯤꯒꯦ ꯍꯥꯞꯄꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯑꯃꯨꯛ ꯂꯥꯏꯒꯤꯁꯨ ꯄꯤꯖꯕ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯆꯥꯕ ꯍꯧꯔꯒꯦ ꯑꯗꯣ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯀꯥꯡꯁꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯍꯥꯎꯁꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯗꯤ ꯂꯐꯨ ꯏꯔꯣꯟꯕꯁꯦ ꯆꯥꯅꯤꯡꯕꯅꯤ ꯌꯥꯝꯅ ꯑꯗꯣ ꯂꯐꯨ ꯏꯔꯣꯟꯕꯁꯤꯅ ꯆꯥꯔꯒꯦꯅ ꯇꯧꯔꯦ ꯃꯌꯥꯝ ꯁꯤꯒ ꯂꯩꯔꯦ ꯆꯥꯊꯔꯒꯦ ꯃꯌꯥꯝ ꯀꯥꯡꯁꯣꯏꯁꯦ ꯍꯥꯎꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯍꯥꯎꯕꯨꯗꯤ ꯍꯥꯎꯕꯅꯤꯗ ꯆꯝꯅ ꯊꯣꯡꯕꯁꯦ ꯉꯥ ꯑꯩꯈꯣই ꯉꯥ ꯀꯩꯅꯣ ꯊꯥꯛꯄꯁꯦ ꯑꯩꯗꯤ ꯆꯥꯗꯦꯕ ꯀꯥꯡꯁꯣꯏꯗ ꯊꯥꯛꯄ ꯉꯥꯁꯦ ꯆꯥꯅꯤꯡꯗꯦ ꯃꯌꯥꯝ ꯑꯩ ꯆꯥꯊꯔꯒꯦ ꯃꯌꯥꯝ ꯀꯥꯡꯁꯣꯏꯁꯤꯃꯨꯛ ꯈꯇꯪ ꯃꯍꯥꯎ ꯌꯦꯡꯃꯤꯟꯅꯁꯤꯔꯥ ꯕꯣꯔꯥꯁꯤꯒ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯍꯧꯔꯒꯦ ꯆꯥꯕ ꯍꯥꯎꯏ ꯃꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯍꯥꯎꯋꯦ ꯂꯐꯨ ꯏꯔꯣꯟꯕꯁꯨ ꯌꯧꯁꯨ ꯆꯥꯒ Jadi papa cakap lagi yang tu so. Nggak kau nanti lu kau mau kontak apa? Aku yang mau kuah mah. Betul tak? Mẹ mà xem mà ta cha cho đúng hồi là chăm chỉ được. Hoa tên là thì cái này tên hậu mà tên vậy. Chăm mới hỏi. Aku yang mau kuah ni mẹ. Aku jadi. Tadi kau kehap dah. Hawai mà tôi nằm hao đấy. Cái khoang chứ bộ. Sao thế nó hỏi nữa? Làm phần gì nữa tiếp? Ấy giờ dân bên này tiệt sẽ bị hỏi. Mấy em chăm đây ấy ngasih mau bang simpan nih, Pak. Simpan mau bang ada.
심플 무방을 가 심플 무방을 싹 짰네. 그냥 이 한가함 주타 예버시다 한가함 해요다 한가함 주타 하와이 무비 우리 한가함 어디 고비를 샷 보라지는 고비 만나 따비가 뒤로가 뒤로 다 하우린 하우연 먹어봐. 정말 먹으면 잘해. 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 감사합니다. 버전 달라요. 달라. 자, 하고 달라. 너무 뒤야. 제가 돌아자가 좀 동안 잘하게. 좀 동안 해는 거를 거를 타게. 너 보이는 거 자가 돈을 자고 하고 되냐? 냠나. 알아?
Một rau này bò đi, đắm rồi. Thế mẹ dùng chưa? Cá giờ sẽ ăn mà sẽ nấu thật là mình nó chán đẹp ạ. Mà chưa chả thật là cái hào cái này một xà này vậy. Một cái mà rất xà này. Ôi bora min tay pita này. Chả smau pa sina khang din. Min tay pita này bora sa ba nè. Một rau này mà tôi nè. Chính bạn này xà vẫn luôn này. Rồi chứ cá giờ là thôi mình là thật là hấp dẫn kìa. Chả rồi cái khăn mình này bút thật lên nè. Một gam xà này. Bora nó chắc thôi quá. À đấy puto rồi, ala puto rồi này, là phui nó mới cái lem ấy, càng xôi xôi lối chặt thôi mà bằng tăng lem vậy, lối lem đẹp quá jam na, đi cái tăng lem ấy thì lem bao câu tiền gì cái ai đây nè, hay đi, cái này mà hi đồ lối chặt không lối cái này bạn, không lo. ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯃꯨꯛꯕꯥꯡꯁꯦ ꯉꯁꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯅꯤ ꯑꯗ ꯍꯥꯟꯅꯗꯤ ꯌꯦꯡꯕ ꯏꯆꯤꯟ ꯏꯅꯥꯎ ꯍꯧꯖꯤꯛ ꯌꯦꯡꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯕꯥꯏ ꯕꯥꯏ